ꯃꯌꯥꯝꯕꯨ ꯇꯣꯜꯂꯕꯅ ꯑꯩꯍꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯑꯍꯨꯝꯁꯨꯕ ꯁꯔꯒꯗꯨꯠꯀꯤ ꯋꯥꯄꯥꯎ ꯑꯃꯁꯨꯡ ꯖꯁꯇꯤꯐꯤꯀꯦꯁꯟ ꯕꯥꯏ ꯐꯦꯠ ꯊꯥꯖꯕꯅ ꯆꯨꯝꯍꯟꯕꯤꯕ ꯑꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯁꯔꯨꯛ ꯑꯗꯣ ꯖꯁꯇꯤꯐꯤꯀꯦꯁꯟ ꯕꯥꯏ ꯐꯦꯠ ꯍꯥꯏꯕꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯁꯔꯨꯛ ꯑꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯆꯨꯝꯍꯟꯕꯤꯕ꯭ꯔꯥ ꯑꯃꯁꯨꯡ ꯀꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ justification and sanctification by faith haiba asigi maramda aikoi neminasi haiba topic ase mi ayambasina misunderstood tawba bhab tadaba topic amani dubo khoi bible dagi akoina phajana yemunasi nainaminaraga asumbudo khangdoksi ahanbada ishwara prarthana tawsi sagamalem prithvi asibu sambiriba aikhoibu asuki mating nungsibiba ipa isho nakwai ningai leitana thagatsariba masi aikhoina justification amasung sanctification asigi maramda aikhoina khara nainagadawri masida nahana thawai asang mathabirakpana ipa aigi pungningda aigi chilaida sokpidana ngangbiu aigi aningbo ohenbigano naki aningbigi matana ngangbo ohenbiu tareba chinaw khudingsu nana bol panganbiu matau karamna justification amasung sanctification ase aikhoina ahumsuba swargadutki wapao oidibano haibase masisu phajana bhab taba ngamanbiupa naki aroibagi prithibida pigadaba wapaudi masi khaktani habsiju nana kauhanbigunu hawdagi loi pauna hana chinbiu Prabhu Jesu Christagi mingda khuramjari amen aikhoina mamangda karamna Abrahambu thajabagi mapanna chumhanbibage haibadugi maramda aikhoina mamangda nainakre aduna Abrahamna ishogi athangai mase kamai thajai haiba matamda madugi maramdasu aikhoina lainakre aduga aikhoina thajaba lairagadi ishogi lo asibu aremba tahanba yabra haibado aikhoina Romans 3:31 da adu polna hai aikhoina ishona yade thajabi mapana ishogi lo se karishu lahendaba mangan baibsi yabra haibado aikhoina yade haibani punna masida aikhoina loina samina hebse aikhoina matam khudingda kauthokumsi aikhoina hek patroba matanda aikhoina Krista da changappa matanda aikhoigi pakuloina changappa matanda aikhoigi khoi thajabadugi mapana aikhoi chumhanbigani aikhoigi pap kopigani aikhoi arang kubam pigani aikhoi dharma chengani adugi matungda aikhoije kamai tawgani haiba matamda aikhoi tasengna dharma chembra tasengna chumhanbibra haibado aikhoi khangningai gidama aikhoigi punsidagi pap sengdokpagi thabakse horakani masini ko aikhoina masigi process tubu sanctification haina khanai aduna justification ga sanctification ga je simultaneous toiba amana amagi matungda ko adum chapminaba adugumba khongthang amani isinausa aduna hek ikhoibu chumhanbiba ikhoigi paap copy khraba ishonai khoi dharma se laina lauthokhiba matungda aikhoina ishogi wainla thangakpa aduga aikhoina tawdiba paap sing ase thadokpa masigi thabak sing adu koina sathai khoina mamangda sunainakre khoina ishoya thang akpa se new covenant adugi mapana naungna pokpa adugi mapana ishogi yathang sing adu khoigi puningda isanbiba adugi mapana khoina ngakpa ngami habugi maramda khoina naina khare sinausa akhoi yengse khoina matau karamna sanctification ga justification ga saminabra haibase khoina yengse Acts 26 ke 18 dai pasra ke masima da polna hai to open their eyes makhoigi mitsing ado panghan ngai gi da haibidi amambada leiba pap to leiba missing ado makhoigi mit panghan ngai gi da mak to turn them from the darkness to light amambada gi manganda langna ba haibidi pap to duna punsi adu dagi pap to do punsi isogi asumbugi lambi da langna ngai gi da mak and from the power of Satan unto God Satan gi makhada Satan gi shakti gi makhada lairambadagi isogi shakti gi makhada laina bagi da mak that they may receive forgiveness of sin adugi matungda makoina pap kopiba haibani ka kopiba ado phangningai gidamak haibadi justification chumhanbiba se phangningai gidamak and inheritance adugi matungda among them which are sanctified by faith that is in me krai aduga thajabagi mapana sengdokphikirba makhoi adugi marakta aikhoigi inheritance hadi aikhoigi lan chakthung ado phangningai gidamak haibadi sagadut singna ikoi oiningai gi damak haibani masina haibadi pa copy rabo matungda ikoi je amuk thajabagi ma pana koi pa copy ba adu phange
aduga thajabagi mapana aikoina sengdokpiba aikoina pap yaudaba punsi haibadi aikoina mamangdasu haigare pap haibase kariga mari lene ishogi lone 1 John 3:4 gi matungna pap haibase ishogi wainda thang thugaibani aikoina pap tawdana adum leibado ishona pamde madudagi aikoi kaningai gi dama ishona lakpani haibase masini masina adudi aikoina mu yangse 1 Corinthians 6 ki akoina 6 ki 9 to 11 de masi amtang na yengmina si sinawse 1 Corinthians 6 ki 1 Corinthians 6 ki 9 to 11 ai pazar ke masi muna ekoi pamina si 6 ki 9 to 11 this day 9 the God know ye not that the unrighteous shall not inherit the kingdom of God haidi dharma sendaba mina ishogi ning thole bakta chaloi dharma sendaba haibadi pap tawba mi haibani asina maduna ishogi ning tha aduna be not deceived nakhoi bunam thak tonggono neither fornicator haidi ekoina mitom koina oktaba lamcha chada chatpa nor idolater lai mutila pa adulterers haise nupa nupi lanaba nor effeminate aduga hoi maram lamcha sajan singbu ludaba nor abuser of themselves will mankind nupa tuminaba nupi tuminaba sing masigi phattaba lamcha sing chaliba nor thieves nor covetous nor drunkard furamba sing aduga mihouba sing aduga yungauba sing drakta laichuba sing no reviler thina ngangba koina hinchai tamba sauba leiba sing no extortioners mi maran mathum matpa sing haitare hairiba punamucha shall inherit the kingdom of God okoina ishogi ni thole ba to sunga chalo masina abdi 19 da hairiba se keno pap haibdi keno ishogi wanda thung thugairiba mi aduna makoida arang khubomba do sunglei leite makoini ishogi ni thole ba to chang oi haibni adu verse 11 je pamina se and such were some of you nakoigi maraktasu asigumba miyoi khara adu nakoi oirami haibni but atubu ye are was nakoidi sam thokre haibni hariba papsing asidigi sam thokre haibni sam thoki bai di tawdre sengdokra di tawdre but ye are sanctified nakoi sengdokpikre hariba papsing asin nakoi tawdre yu thaktre no mitu miyo lanadre nakoi phataba oktaba lamsa saja satre haibni mathudagi nakoi thadokre sengdokre haibni kanai mapana isoi mapana but ye are justified in the name of Lord Jesus Christ tamsung nakoi Prabhu Jesu Christ gi mingi mapana nakoi suman bikre and by the spirit of our God ekogi isorgi thawai asingba adugi mapana ekoje chunthok pikre haibasini sinausa isorgi thawai asengmi mapana sing koje suman bikre ekoi sengdok pikre basidagi takpadi sinausa ahambada ekoina Prabhu Jesu Christ gi mingda ekoje justify tawre habi ekoi pap kopire ekoi arang kubam laire hablo masina ekoina sidagi ekoi phange adugi matungda ekoje phattaba tawramba huranba oiramba aro mihatpa oiramba ekoje masi thado habse masine adu kanagu misina sumna hai ekoina Prabhu Jesu Christ ta thajakrabadi ko thajakraba matungda amuk ekoina mi haluraba tarabasu ekoina phana phattaba tawba tarabasu ekoi jenda di changani adubu ekoi Prabhu Jesu Christ gi mapana ekoi adum kanbigini hai that is totally false masi aran bani ai hoi ai mi halubdi ai jendagi thadoroba matangda ai amuk mi hatpa taradi ai kedogani hana phangjiba dandi adudagi hena tamthiba dandi adu phangani sinausa aduni masimi na haide Prabhu Jesu Christ thadaradi aina patrogosu shona kopirani ai dharma sele aduna ai dandi di tang panda leibigi matina dandi phangba ya adu ai norokti chatloi haina sumaina min hai masi yamna aranba takpi tambiba makhal amani masi ekoini yengse ekoina amuk ai sidagi quotation amaka ai pajara ke sida hai justification means the saving of a soul from perdition justification haibagi arthi ekoi lekha taraba ekoi thawai amase madudagi conveningai gi upaini that he may obtain sanctification kaigi damak no haikande mahak se sanctification phangai gi damak maduni ko and through sanctification the life of heaven adu sanctification mapana ekoina sarga gi oiba punsi habde arang khubam adu pangani habni
ꯑꯩꯈꯣꯏꯅ ꯖꯁꯇꯤꯐꯤꯀꯦꯁꯟ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯟꯕꯤꯔꯦ ꯃꯗꯨ ꯀꯟꯕꯤꯔꯤꯁꯦ ꯀꯩꯗꯧꯕꯅꯣ ꯑꯩꯈꯣꯏꯅ ꯁꯦꯡꯇꯤꯐꯥꯏ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯌꯥꯎꯗꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗꯣ ꯃꯗꯨ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯁꯤ is sanctification required for salvation aram kubam gidama aikoina sanctification haibase aikoina sengdokpiba haibase aikoina darkar leibra haibasini aikoina amu yangse 2 Thessalonians 2:13 da asumna polna hai ai samonsu khara ten ngai hona jage chinawsa aina screen da fazana pabiu ai yamna pajaroi an important oibdo khai masi last part hai ko masina sidai ishona hobni God had from the beginning chosen you to salvation through sanctification of the spirit and belief of the truth hai masina habdi kano ahobadagi ishona ekhoje khandokare kamaina ekhoje scientific thawai mapana sengdokpiba adugi mapana ekhoi arang khubang phangningai gi dama ishona ekhoje khandokpigre haina masida hairiba aduga achumba do thajaba aduga thawai gi mapana ekhoi sengdokpibado madugi mapana ekhoi arang khubam phangningai gi dama ishona khandokre ani masina thapadi ekhoi arang khubam gi dama ekhoi sanctification asi yamna darkar lai haibadi long akpa haidi pa yaudana punsi asengba punsi mahangdaba punsi ama hingba haibse masi maru oi haina suna phai aduga Romans 6:22 da amuk 6:22 da amuk khana pamina si ko Romans 6:22 da asumna hai but now being made free from sin pap atu de gina khoi ning tamaladuna haibadi ekhoi gi pap atu de copy re khoi justify tore and become servants to God hojikti saitan gi minai orambadagi pap tawduna lairambado madudagi ishor gi minai oire haibni ishor gi masasing oire ishor gi masasing di kedoi pap tawde ye have your fruit unto holiness madugi mahi oina kedawa nakhoina asengbagi mahi adu yale holiness haibse sanctification haibse sapanabu haini madudagi nakhoi asengba pange the and everlasting life madugi matungina nakhoi lomba naidaba punsi phangane haini masidagi aikoina tai madudi kedawi mtanda aikoina sanctification je aikoina yaudragadi aikoina pap thadokthragadi aikoina arang kubam mase supang phangoi haibani aduga first aikoina 1 Thessalonians 5:23 ju apolna haiko amna inthabagi ishod aduna nakhoi seng nako nakhoi nasa apumbaje sengdokpa oisnu hai sengdokpa pami hai sengdoi hai sanctify you holy hai ko aduga aina su prarthana tori nakhoi gi spirit wangang sangang nakhoi gi thawai nakhoi gi hakchang khuding mase Prabhu Jesu Krishna ani shuba laktri phau ko maral leitana pap yaudana ko ngak chenduna thamu hai masina takodi snausa aikoina Prabhu Jesu Krishna ani shuba lakdo aikoina uba phangi hai tari akhoi pap yaudaba punsi adu akoina hingsi haibasini masi kanagi mapana ohenbano akhoi gi pap kopi ba habse akhoi gi phangan nate aikoina justify chumhanbiba se akhoi gi mapana nate Prabhu Jesu Krishna gi mapana mangoda thajabagi mapana akhoi chumhanbibani dumai tawduna aikoina asengba punsi pap yaudaba punsi ishogi waenda thanga akhoi punsi haibsu kanagi mapana phangbano Prabhu Jesu Krishna ngoda thajabagi mapana Prabhu na aikoina shakti pibibagi mapana grace pibibagi mapana thawai asengba do pibibagi mapana aikoida new covenant adu thunganbagi mapana masi khudima se isinawsang oithokpa ngamlibani ishorna loinabdi aikoina tawba ngamdaba karisu leite aduga Hebrew 2:11 da sai aikoibu sengdokpireba ishor amasung ishorna sengdokpikhraba aikoije amata oi haibani akhoi ishorga akhoi amata oi gai tardi aikoije ishorna sengdokpibam da ishorna sengdokpidaba mi haibdi ishorgi pangangi mapana pap thadokdaba mi amata ishorga akhoi amata oiba ngamoi haibase masin adudi akhoi na mu kamaina aikoije sengdokpibase akhoi na kamaina phangbra haibase akhoi amu yengase Romans 15:16 da hai ko masigi last hai being sanctified by the Holy Ghost aikoina lo ngakpa aikoina pap yaudaba punsi asengba punsi amangba nataba asengba punsi haibse aikoina phangi hai tari kanagi mapana phangeba thawai asengbagi mapan khaktana phanghe
ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯑꯦ ꯊꯋꯥꯏ ꯅꯧꯅ ꯄꯣꯛꯄ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯣꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯏꯁꯤꯟꯕꯤꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯗ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯂꯣ ꯉꯥꯛꯄ ꯑꯩꯈꯣꯏꯅ ꯁꯦꯡꯇꯤꯐꯥꯏꯠ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯁꯤ ꯐꯪꯕꯅꯤ ꯔꯣꯃꯥꯟꯁ 8:13-14ꯗ ꯌꯦꯡꯒꯦꯀꯣ 13ꯗ ꯍꯥꯏ ꯅꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯂꯕ ꯍꯦꯡꯀꯣ ꯅꯈꯣꯏ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯛꯆꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕꯅꯦꯕ ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯗ ꯃꯥꯡꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯍꯥꯏ 14ꯗ ꯍꯥꯏꯀꯣ ꯃꯔꯝꯗꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯑꯗꯣ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯛꯑꯦ ꯍꯥꯏ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯣꯏꯔꯛꯑꯦ ꯑꯗꯨꯅ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯗ꯭ꯔꯦ ꯊꯋꯥꯏꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯝꯆꯠ ꯂꯩꯒꯅꯤ ꯏꯁꯣꯔꯒꯨꯝꯅ ꯑꯩꯈꯣꯏ ꯁꯦꯡꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯗꯨꯒ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯦꯡꯗꯣꯛꯄꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯍꯟꯕꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯒꯤ ꯃꯄꯥꯟꯅꯤ ꯖꯣꯟ 17:17ꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤꯀꯣ ꯑꯗꯨꯒ ꯃꯁꯤ ꯄꯥꯔꯇꯤꯒꯤ ꯃꯥꯟꯗ ꯒꯦꯂꯦꯁꯤꯌꯟꯁ 5:18ꯗ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥꯌꯦꯟꯖꯥꯊꯪꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯋꯥꯌꯦꯟꯖꯥꯊꯪꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟꯖꯥꯊꯪ ꯏꯟꯕ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏ ꯃꯗꯨ ꯅꯠꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯗ ꯍꯥꯏꯕꯗꯤ we are not under the condemnation of the law ꯂꯣꯒꯤ ꯃꯊꯧꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯄꯟꯈ꯭ꯔꯦ ꯂꯣꯒꯤ ꯃꯊꯧꯗꯤ ꯑꯩꯈꯣꯏꯕꯨ ꯃꯔꯥꯟ ꯁꯤꯕ ꯈꯛꯇꯅꯤ ꯅꯪ ꯂꯣ ꯊꯨꯒꯥꯏꯔꯒꯗꯤ ꯆꯥꯎꯁꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣ ꯊꯨꯒꯥꯏꯔꯕꯅꯤ ꯑꯗꯨꯅ ꯂꯣꯅ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯥꯡꯒꯜꯅ ꯂꯣ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯟꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯣꯅ ꯑꯩꯈꯣꯏꯕꯨ ꯃꯔꯥꯟ ꯁꯤꯕꯗꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯂꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯑꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ 2 ꯄꯤꯇꯔꯒꯤ 1:4-8ꯗ ꯑꯩꯈꯣꯏꯅ ꯄꯥꯔꯔꯣꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯦꯗꯔ ꯑꯣꯐ ꯁꯦꯡꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯕꯒꯤ ꯀꯩꯔꯥꯛ ꯃꯥꯒꯤ ꯃꯊꯪ ꯀꯥꯒꯗꯕꯗꯣ ꯀꯩꯔꯥꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗ 2 ꯄꯤꯇꯔꯒꯤ 1:4 8 ꯐꯥꯎ ꯃꯁꯤꯗꯀꯣ ꯃꯊꯪ ꯄꯤꯔꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯂꯩꯇꯥꯏ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯨ ꯚꯔꯆꯨ ꯑꯗꯨꯗꯒꯤ ꯃꯊꯪ ꯁ꯭ꯇꯦꯞ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯅꯣꯡꯃꯗ ꯃꯁꯤꯒꯤ ꯁꯔꯃꯣꯟ ꯑꯃ ꯄꯤꯕꯗꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯗꯨꯅ ꯆꯠꯂꯧꯔꯦ ꯃꯁꯤꯅ ꯁ꯭ꯇꯦꯞꯇꯣ ꯃꯊꯪ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯁꯦꯡꯕ ꯁꯦꯡꯗꯣꯛꯄꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯁꯦ ꯑꯁꯨꯝꯅ ꯔꯥꯏꯇꯔ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ 7th Adventist Bible Commentary page 908 asumna obedience to all the commandment of God is the only true sign of sanctification having ishona wayanda thang makai asi loina inbase masina asengba ikoi ishona ikoi asengba ki sengdokpibagi achumba sengdokpibi khudam amata ngairaba khudam ado maduni haibase masina hai aduga masida marana thagi page 238 as well. I did the sanctification claimed by those who continue in transgression is spiritual sanctification. I show na ikoi sengdokpi kire thawai asembagi khudolo do ikoi phungbi kire ikoi di sengdokhiraba asengba ni haina claim tawriba adubu ishogi wayanda thandi thukai duna leiriba mising ado madu makoina tawiba se sasindaba aranba ko sanctification ni haibani masini aduga ikoina khangadabo amna sidai ko koina Acts of the Apostle page 560 sanctification is not the work of a woman sanctification is ikuba magi thabang nateba pung amagi thabang nate no magi thabang nateba but of a lifetime ikoina punsi supane gi thabang ne ikoina sargada salakanda sum masigi process ya dum sengdokane haibati ishorga lamcha sum nangna leineba adubu kaidongda ikoina ishorgadi yobun ngamoyeba aduni ko akoina Matthew the ko 6:48 ko masi chumangane khale be ye therefore perfect even as your heavenly Father is perfect ami sagada lebe pai shon mapung phabung na ikhu chum mapung phawem hoi
ipa amaka akhoi manani haiba nate akhoi na hingngai punsida akhoi na ipa ga sum nangna laigitabani haibase masida akhoi na hai aduga akhoi na umgengse wayan jathanga sanctification ga sengdokpiba asigi kari mari leinai haibase akhoi na yengse aina jo haikre doctrinal term the holy holiness sanctify sanctification haibase makoi je sa mane masiko aduna first Peter 1 gi 16 da sumna hai be ye holy for I am holy ai sengbo maramna na khoi sengu habi ishor sengi habsi kai kamakadi na ule haba matamda khoina yathang tarane yathang tara habse isho masamaki lamchat ado ikhoide irega pibane masiko transcription of his character ne masina habination akhona sengba habse kaino akhona lo yawdragadi akhona sengba ngam akhona Romans 7 gi 12 habdo for the law is holy the commandment holy habdo masi akhona kawredamni aduga text amna laikhre dharma sembagi manam so Psalm 119 da sulaikre aduga Hebrew 12 ke 13 da ko mi pung khuding maka akhona santi oina leminau habni aduga holiness without wisdom adi ingthap ta thapa yaudaba akhona asengbodo leidragadi kanamtan ishor uba ngamoi habni sinamsa akhoida holiness leidraba akhona lo ngakpase akhona leidragadi akhona kaidomda akhona ishorbu akhona uba ngamoi habni sinamsa aduna akhona masilaire aduga mu yengse akhona lo ngakpase darka leibra heb kana go misna akhoi christian oi de khoi lo ngakpa darka leite khoi prabhu jisu christ ngon thajar gadi hai madu aramani akhona Matthew 19 gi 16 to 18 da akhona wari lai naha oiba khanga lawyer amana ko haidi ukil amana prabhu jisu christ na apab oza ai arang khubum pangge haragadi kari tawgani hai madu da prabhu jisu christ na hai ko tasay na nangna arang khubum pangge haragadi kedoba ishogi yathang sing adong ha u heaven haidi karamba yathang no hede khona nang mitulana poroi na mana pana haibe ingedabani adu tawgun heaven nangi wayan yathang adu nga u heaven madu de mana heaven maduni ko sida ai lo sanjare ke wari makha sangdaroi masida gi takpu de heaven ai koina wayan yathang naktaba mi amtana arang khubum phangwai heaven if you would enter life keep the commandment heaven masih Prabhu Yesus Kristus masamang na haibni yathanga adugi arang ko phangani ha thanko masini adubu yathanga puje akoi isagi phangana di phangoi ko aduga akoina yathanga puje yam darkar leibse karino ka John 14:15 da if you love me keep my commandments haibni nangna aibu nungsirabadi agi yathang singa de nga haibni 10 commandment Exodus 20 gi akoina 2 degina akoina 17 da yawribse masini masigi lo se akoina patana yengba taradi akoina Matthew 22 da ju akoina paba matam de 36 37 38 to 40 or me masida leire masida habdi nungsiba habse akoina ishobu nungsibadi akoina ahan bagi yathang taruk to ngakani mari do ngakani aduga akon bagi yathang taruk sina akoina isin nausing ge akoina isam kun nungsiragadi madu akoina ngakani habdo masida samap tawre bisnausa maduga 1 John 5:3 da jai ko enko pasida habe akoina ishobun chebse kamai hotken habam that this is the love of God that we keep his commandment and his commandments are not grievous and not hard grievous have atadi hard ne koina othok ta ba habdo leite aduna akoina ishot chena nu chebse kamai utkini habam tan yathanga aganga utkine yathang naktaba mina ai Prabhu Jesu Christ bunungsi ai Prabhu Jesu Christ gi da mon thawai kat khrabani haraga aikoina isho yathang si ngaktraba akoi gi punchida madu masin thibane ishonung shabi gi sakhi do madu mangonda ishonung siba habdu laite aduga his commandments are not grievous aikoina ngamdaba yathang amta ishona pide bible da ikraba khudima aikoina ngamba khaktane aikoina ngamdaba do ishona taw sungai haide sinausa puba thangba ngamoidawdo ishona haide ma koloine na ikhoida puba gani haide aduga phajon 2 gi 3 4 da sai ko kana gumbana nang kana gumbana ishobu khangi haraga hango aduga magi yathang sense indragati mahang masin thibani haibni mahang minambani mangonda asumbado leite aduna aina isho khangi aina Prabhu Jesu Christ bu ta sena khangi mahakse igi kanbi mapuni khangi haraga aikoina
ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯦ ꯏꯟꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯆꯤꯟ ꯊꯤꯕ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯆꯤꯟ ꯊꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯌꯥꯝ ꯂꯩ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤ ꯌꯥꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪꯗꯤ ꯉꯥꯛꯇꯦ ꯃꯔꯨꯑꯣꯏꯅ ꯏꯁꯣꯔꯒꯤ ꯁꯕꯥꯠ ꯀꯃꯥꯟꯃꯦꯟꯁꯨ ꯃꯈꯣꯏꯅ ꯉꯥꯛꯇꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯁꯤꯀꯣ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝꯒ ꯌꯥꯝ ꯃꯔꯤ ꯂꯩ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯁꯥꯡꯇꯤꯐꯥꯏꯠ ꯂꯥꯏꯐ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯌꯥꯊꯪꯁꯦ ꯉꯥꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯌꯥꯊꯪꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯨꯜꯐꯤꯜ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯏꯆꯤꯟꯅꯥꯎꯁꯥ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯌꯥꯊꯪ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯄꯣꯠꯂꯨꯝꯅ ꯈꯜꯂꯤꯀꯣ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯔꯥꯟꯕꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯊꯪ ꯗ ꯂꯣ ꯋꯥꯏꯟ ꯌꯥꯊꯪ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯒꯨꯝꯁꯤ ꯑꯩ ꯄꯥꯖꯔꯛꯀꯦ ꯃꯁꯤ ꯑꯃꯇꯪ ꯑꯥꯏꯗ ꯑꯣꯟ ꯔꯣꯃꯥꯟꯁ 13ꯒꯤ ꯑꯥꯏꯗ owe no man anything but to love one another ꯃꯤ ꯑꯃꯠꯇꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯂꯃꯟ ꯇꯣꯟꯒꯅꯨ ꯑꯗꯨꯕꯨ ꯑꯃꯒ ꯅꯨꯡꯁꯤꯅꯧ for he that loveth another had fulfilled the law ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯤꯕꯨ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯀꯔꯝꯕ ꯑꯩꯈꯣꯏꯅ ꯂꯥꯁ 6 commandment ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯃꯤꯇꯨ ꯂꯥꯟꯅꯒꯅꯨ ꯃꯤꯒꯤ ꯃꯄꯣꯝꯕꯟ ꯍꯨꯔꯥꯟꯒꯅꯨ ꯑꯗꯨ ꯀꯠꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯡ ꯌꯥꯊꯪ ꯑꯔꯣꯏꯕꯒꯤ ꯌꯥꯊꯪ ꯇꯔꯨꯛ ꯑꯗꯣ ꯃꯥꯅ ꯃꯄꯨꯡ ꯐꯥꯍꯜꯂꯦ 9ꯗ ꯃꯥꯅ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦ ꯄꯣꯜ ꯃꯁꯥ ꯑꯃꯅꯀꯣ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯄꯣꯜ ꯃꯁꯥ ꯑꯃꯅ ꯑꯁꯣꯝꯗ ꯍꯥꯏꯔꯦ for this maramdi this thou shalt not commit adultery mitu miwa lanaganu thou shalt not kill mi hatkanu thou shalt not steal migi mapor huranganu thou shalt not bear false witness oidaba nganganu machin thiba nganganu thou shalt not kalakanu if there be any other commandment aduga masina taba atopa yathang leiba taragasu haibani it is briefly comprehended in saying namely thou shalt love thy neighbor as thyself nangi yumlon kairon abdo nasa makumna nungsiu haibdo masida subsat le haibani masida polna 9 da pidibse keno aikona 10 commandment gi last 6 commandment duneba masina haibadi aikoina isha amaku yumlon babu nasa makumna nungsiu haibsina akon bagi yathang tarade subkareba masi nungsiba haibani masini ichnabu nungsiragadi yathang kon bagi yathang taru singakani aikoina ishobu nungsiragadi ahan bagi yathang taruk haibadi aikoina prabhu jisu krista ipa ishona tana atopa lai amata koina khuramoy aduna koina lai mutti su khuramoy lai mutti khuramoy aduga ishogi ming arembada paloy aduga maroina ishona sengna ngau haiba sabanami tarin subida sabanami ngau haibase masi aikoina ngakani madu aitaradi masi ngakpa taragadi aikoina ishobu nungsi haibani aina isho nungsi haraga sabat thugai lairaba lai mutti khurum lairaba madu ai ishobu nungsi haibdo yate aduga verse 10 da yeng for love walketh no ill to his neighbor nungsiba asina maki kairu lekaida an kari amata mabuk nahande aranba kari imta taude haibani therefore maram aduna love is the fulfilling of the law therefore love is the fulfilling of the law maram aduna nungsiba haibasina wayanda thangi mapung phan bani adoi tadi isnaw samasdi ki khoina khange matau karamna ikoina wayanda thanga se khoi punsida thunganba ngamgani haiba matamda aikoina nungsiba laira khatangda aikoina ngamgani tasang aikoina prabhu jisu krista bu nungsiba lairaba aikoina nungsiba si lairaba nungsiba gi orofamda ishone 1 John 4 gi aita god is love haibni shodi nungsiba ne haibni aikoida nungsiba je lairaba aikoina ishoba tasang na thamoida nungsiraba aikoina isho yathang sin ngakani aduna kana michna yathang khalaga yathangji amna luina khalido karino nungsiba hitabagini hoi nungsiba hitraba aiko ishogi masasing oidre habse aikoina kaugumsi aduga prabhu jisu krishna mana lakpa matamda kana michna hai wayan yathang thokre masi aramane ai pade pajaroige adum yengbiro Matthew 5 ki 17 18 da haiko aina ishogi wayan yathang ase manghan ba lakpa natte hai ishona pibigraba yathang tara se manghan ba lakpa natte thungan ba lakpa ni hai adu kanagumba misna mingonda ko sera masigi ama apikpa ama thugairaga mingonda ko takpi tamiraba mahado kwaidi apikpa ishogi ningtholaiba apikpa kaugane hai prabhu jisu krista gi punsida yathangje hongdokki ba kai shu leite khoi yengse aroibda salase aikoina wayan yathang ase ngakpang budara can we keep the law khoina usikta juma pagare nusiba lairige de khoina ngani adubu isnausa Philippians 4:13 dai I can do all things through Christ that strengthen me
ꯑꯩꯕꯨ ꯄꯥꯡꯒꯜꯍꯜꯂꯤꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯤꯅꯥꯎꯁꯥ ꯑꯩ ꯏꯁꯥ ꯏꯊꯟꯗꯒꯤ ꯄꯥꯡꯒꯜꯅ ꯌꯥꯊꯪ ꯉꯥꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯏꯁꯥ ꯏꯊꯟꯗꯒꯤ ꯄꯥꯡꯒꯜꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯄꯤꯕꯤꯕꯒꯤ ꯃꯄꯥꯟꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯉꯣꯟꯗ ꯒ꯭ꯔꯦꯁ ꯄꯤꯕꯤꯕꯒꯤ ꯃꯄꯥꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯕꯤꯕꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯌꯥꯊꯪ ꯉꯥꯛꯄ ꯉꯝꯒꯅꯤ ꯂꯨꯛ 1:13 for with God nothing shall be impossible ꯏꯁꯣꯔ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ God is omnipotent ꯏꯁꯣꯔꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯒꯜ ꯀꯜꯂꯕ ꯏꯁꯣꯔ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯕꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯤꯅꯥꯎꯁꯥ John 15:5 without me ye can do nothing ꯑꯩ ꯌꯥꯎꯗ꯭ꯔꯒꯗꯤ ꯄ꯭ꯔꯚꯨꯅ ꯍꯥꯏꯃꯤ ꯑꯩꯒ ꯂꯣꯏꯅꯕꯤꯕ ꯅꯠꯇ꯭ꯔꯗꯤ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯃꯈꯥ ꯄꯣꯟꯖꯕꯒꯤ ꯃꯄꯥꯟꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯉꯣꯟꯗ ꯂꯩꯕꯤꯗꯨꯅ ꯃꯉꯣꯟꯗꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯤꯕꯤꯗꯨꯅ ꯅꯤꯖꯗꯨꯅ ꯒ꯭ꯔꯦꯁ ꯅꯤꯖꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯖꯨꯠ 24ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯖꯨꯠ 24ꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯖꯨꯠ 24ꯗ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ Jude 24 asumna haibniko now unto him that is able to keep you from falling habni aduna ekhoje paat lekha taba haidi paat tohandana ishona ekhona thambang ami habjineba mangonda ko and to preserve you faultless before presence of his glory with excellent joy ham ishoi mamang khoi ting mangang loine na ekhoje iran jaudana ekhoi present tobu ngami ham masidegi takpadi ishorgi pangan adugi mapana ekhoina kedoba ꯏꯁꯣꯔ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏ ꯊꯥꯖꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯍꯟꯗꯅ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕꯗꯨ ꯂꯩꯒꯅꯣꯏ ꯃꯗꯨꯒꯨꯝꯕ ꯊꯥꯖꯕꯗꯨꯅꯦ ꯐꯦꯠ ꯑꯣꯐ ꯖꯤꯖꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ 3 ꯑꯦꯟꯖꯦꯜ ꯃꯦꯁꯦꯖꯀꯤ ꯑꯔꯣꯏꯕꯒꯤ ꯄꯥꯗ ꯐꯦꯠ ꯑꯣꯐ ꯖꯤꯖꯁ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏ ꯖꯁꯇꯤꯐꯥꯏ ꯕꯥꯏ ꯐꯦꯠ ꯑꯗꯨꯒ ꯁꯦꯡꯇꯤꯐꯥꯏ ꯕꯥꯏ ꯐꯦꯠ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯆꯠꯁꯤ ꯑꯩ ꯌꯥꯝ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯕꯨ ꯅꯈꯣꯏ ꯄꯨꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯇꯦꯟꯖꯟꯖꯔꯒꯦ ꯏꯁꯝ ꯁꯝꯅ kanana sargada satkini hai adu revelation 22:14 masiko aikoina hojik hanagi manipur aribadadi masi yamna lana sandu aduna yathang ngakpa mising adu khaktana ishogi koina panthong gate sing adu lalaga aikoina sargada satkini haibani masina haibade adubu manipur dadi makhoi phiron chamthok chebe sing hai adubu aikoina mu play store da phangiba manipur gyanta ki aikoina app se masidadi mu chumna translate awe aduna yathang ngakpa mi khaktana ishogi 12 gate ki adu lalaga ahingbagi upambi adugi mahi adu khoina chaba phangani arang khuba madu khoina phangani hai adugu Matthew 25:46 da joibni only the righteous dharma senba khaktana ko ishogi ningthole bakta chatpa ngamgani hai aduna khoina dharma sendraba ikhoina ishogi ningthole leibakta chatpa khoina ngamoi haibse ikhoina matam khudinga ngamde aduga dharma senba haibsi jo khoina ishogi yathang haibse masiga yamna mari lene Psalm 119 gi 172 da ko aikoina sumna hai yengje 172 da sida my tongue shall speak of all thy word for all thy commandments are righteousness hai masina haibde ishogi yathang khudi moche dharma sen bai haibni aikoina dharma sendragati aikoina arang khubam ado phangoi dharma sen bai habsi karino haib kanda yathang tara je aikoina leitraba aikoi dharma sendre habse yam text lai aduga nauna popamisina khoina pa tawde habse nauna popamisina papse tawde aduga nauna popamisina aikoina dharma seli habse aikoina masida aikoina bible da chu sumna takpiri bane sinausa aduna aikoina matam khudinna aikoina kawkumje sidaga habse First John 2:20 everyone that dwell righteousness is born of him hai dharma chen batawo makai ishodagi poem ishodagi popami pun khudimna dharma chele hai aduga sida ju hai First John 3:9 da ko whosoever is born of God do not commission him haidi ishodagi popami pun khudimna na patode habdi dharma chele hai bise masini aduna ikoina sargada satke habdi ikoina ishogi yathang akpa mising adu khaktana dharma chele hai bise ikoina matam khudingda kawkumse isinausa masini asengba ishogi afaba wapao ikoina prithibida pigidabse adubu hairiba sigi matungda ayamba misina prithibida aikoi Prabhu Jisu Krishna ngona thajaradi Prabhu Jisu Krishna ngona sakradi aikoi longakpa mi oire longaktrajo koi longakpa mi oire aikoi dharma chele aduna aikoi lo ase
ꯈꯟꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦꯅ ꯍꯥꯏ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯖꯤ ꯆꯨꯡꯍꯨꯟꯗ ꯊꯥꯖꯔꯒꯗꯤ ꯃꯥꯒꯤ ꯂꯣꯁꯨ ꯉꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯙꯔꯃ ꯁꯦꯝꯕꯁꯨ ꯂꯩꯒꯅꯤ ꯙꯔꯃ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯦꯁꯦꯖ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯅꯍꯥꯛꯀꯤ ꯇꯧꯕꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯁꯪꯇꯤꯐꯤꯀꯦꯁꯟ ꯖꯁꯇꯤꯐꯤꯀꯦꯁꯟꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯀꯥꯎꯍꯟꯕꯤꯒꯅꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯑꯐꯕ ꯑꯗꯨꯗ ꯑꯁꯤ ꯂꯧꯁꯤꯟꯖꯗꯨꯅ ꯇꯥꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯇ ꯕꯣꯔ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧꯂꯩꯕꯥꯛꯇ ꯆꯠꯄ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ